ꯄꯤꯔꯁꯨ ꯀꯥꯟꯅꯗꯕ ꯄꯤꯗꯕꯁꯨ ꯌꯥꯗꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯍꯥꯏꯔꯒꯗꯤ ꯑꯦꯋꯥꯔꯅꯦꯁ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯇꯥꯔꯦ ꯏꯇꯥꯎ ꯇꯥꯔꯦ ꯏꯇꯥꯎ ꯐꯥꯒꯤ ꯇꯧꯔꯁꯨ ꯅꯣꯛꯄꯤꯔꯛꯇꯕ ꯐꯥꯒꯤ ꯇꯧꯁꯨ ꯍꯥꯏꯕꯤꯕ ꯅꯪ ꯑꯩꯒꯤ ꯄꯨꯟꯁꯤꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯔꯦꯗ ꯃꯥꯁꯨ ꯍꯥꯏꯗꯤ ꯑꯦꯋꯥꯔꯅꯦꯁꯁꯨ ꯑꯁ ꯐꯨꯟꯗ꯭ꯔꯥꯏꯅꯤꯀꯣ ꯄꯨꯟꯁꯤꯁꯦ ꯃꯥꯅꯤ ꯏꯇꯥꯎ ꯍꯥꯞ ꯗ꯭ꯔꯥꯏꯒ ꯑꯣꯏꯕ ꯅꯠꯇ꯭ꯔꯕ ꯃꯥꯅꯤ ꯆꯠꯁꯤ ꯏꯇꯥꯎ ꯆꯠꯁꯤ ꯑꯩꯗꯅꯦ ꯕꯣꯠ ꯂꯦꯞꯄꯅꯤ ꯋꯥ ꯂꯣꯏꯔꯦ ꯌꯥꯝ ꯇꯧꯏꯗ ꯑꯁꯦꯡꯕ ꯍꯩ ꯌꯥꯏꯐ ꯌꯥꯔꯦ ꯌꯥꯏꯐ ꯄꯥꯜꯂꯤꯕ ꯅꯀꯣꯛꯇꯣ ꯇꯨꯝꯕꯥ ꯅꯠꯇꯦꯀꯣ ꯋꯥꯈꯜ ꯈꯟꯅꯕꯅꯤ ꯈꯟꯕ ꯋꯥꯈꯜ ꯈꯟꯅꯕ ꯉꯥꯏꯈꯣ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯅꯪꯉꯣꯟꯗ ꯄꯪꯍꯥꯏꯗ ꯍꯥꯏꯔꯤꯕ ꯋꯥꯁꯤ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯒ ꯈꯟꯗꯅ ꯄꯪꯉꯥꯡ ꯉꯥꯡꯁꯜꯂꯤꯕ ꯃꯥꯜꯂꯤꯔꯕ ꯍꯦ ꯍꯩꯄꯥ ꯍꯦ ꯑꯣꯖꯥ ꯇꯣꯜꯍꯟ ꯍꯥꯏꯒꯦ ꯋꯥꯈꯜ ꯈꯟꯕ ꯃꯀꯣꯛ ꯌꯥꯎꯕ ꯃꯤꯅꯗꯤꯅꯦ ꯅꯪꯅ ꯍꯥꯏꯔꯤ ꯋꯥꯗꯣ ꯇꯥ ꯌꯥꯐꯠꯇꯦꯀꯣ ꯍꯥꯏ ꯌꯥꯐꯠꯇꯦꯀꯣ ꯇꯥꯅꯤꯡꯗꯦ ꯍꯥꯏꯁꯤꯅꯤ ꯅꯪꯒꯤꯗꯣ ꯑꯃ ꯍꯧꯔꯕ ꯃꯔꯩ ꯈꯔ ꯌꯦꯟꯅꯕꯒ ꯅꯪ ꯃꯤꯆꯪ ꯈꯣꯝꯃꯤꯅꯦꯅ ꯃꯤꯒ ꯄꯨꯡ ꯄꯨꯁꯜꯂꯛꯄꯗꯣ ꯇꯧꯔꯛꯑꯕ ꯃꯤꯁꯤꯡꯗꯨꯅ ꯅꯅꯥꯛꯇ ꯂꯥꯛꯄꯤꯗꯕꯅꯤꯅ ꯃꯤꯅ ꯉꯥꯡꯕꯗ ꯅꯪꯅ ꯑꯃꯨꯛ ꯃꯇꯧ ꯇꯝꯃ ꯍꯥꯏꯔꯤꯅꯤꯅꯦ ꯃꯥꯅꯤꯅꯦ ꯑꯣꯖꯥ ꯇꯣꯜꯍꯟꯅꯦꯕ ꯃꯥꯅꯦ ꯇꯥꯅꯤꯡꯒꯦꯔ ꯇꯥꯅꯤꯡꯉꯣꯏꯔ ꯇꯥ ꯇꯥꯕ ꯍꯥꯏꯁꯤꯅꯗꯤ ꯋꯥ ꯂꯣꯏꯔꯦ ꯀꯔꯤ ꯑꯣꯗꯔꯅꯤꯅꯦ ꯌꯥꯝ ꯁꯥꯊꯤꯕꯩ ꯃꯑꯣꯡꯅꯤꯅꯦꯀꯣ ꯅꯁꯛꯇꯨꯒ ꯕꯣꯅꯤ ꯑꯊꯤꯕꯩ ꯃꯥꯜꯂꯦꯗꯅ ꯅꯪꯗꯤ ꯌꯥꯝ ꯊꯤꯅ ꯐꯖꯕꯩ ꯃꯑꯣꯡꯅꯤꯅꯦ ꯌꯥꯝ ꯐꯖꯕꯩ ꯃꯑꯣꯡꯅꯤꯅꯦ ꯅꯪ ꯑꯣꯖꯥ ꯆꯤꯡꯂꯦꯟꯒ ꯁꯥꯏꯗꯨ ꯌꯥꯝ ꯐꯖꯕꯩ ꯃꯑꯣꯡꯅꯦꯕ ꯅꯪ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯅꯪ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯉꯩꯗꯒꯤ ꯅꯪ ꯅꯥꯇꯣꯟꯁꯦ ꯕꯣꯟ ꯀꯥꯝꯃꯤꯉꯩꯗꯒꯤ ꯅꯪ ꯇꯤꯟꯅꯔꯛꯄ ꯅꯠꯇ꯭ꯔꯣ ꯃꯥꯅꯤ ꯅꯪꯅ ꯈꯔ ꯆꯥꯎꯕ ꯍꯧꯔꯛꯄꯒ ꯑꯗꯨꯒꯤ ꯁꯥꯏꯟꯁꯇꯨꯗ ꯂꯦꯞꯈꯤꯕꯩ ꯋꯥꯅꯤ ꯀꯣ ꯑꯩꯅ ꯅꯪꯉꯣꯟꯗ ꯈꯤꯇꯪ ꯆꯥꯎꯕ ꯍꯦꯟꯖꯔꯁꯨ ꯅꯪ ꯂꯩꯒꯗꯤ ꯏꯁꯨꯡ ꯏꯃꯥꯟꯅꯕ ꯅꯠꯇ꯭ro ꯀꯔꯤ ꯍꯧꯖꯤꯛꯀꯤꯗꯣ ꯑꯩꯁꯤ ꯌꯣꯜꯂꯤꯃꯤꯅꯦ ꯌꯣꯜꯂꯣ ꯌꯣꯜꯂꯣ ꯃꯌꯥꯝ ꯃꯃꯥꯡꯁꯤꯗ ꯁꯣꯔꯣꯛꯁꯤꯗ ꯌꯣꯜꯂꯣꯅꯦ ꯅꯣ ꯅꯠꯇꯦ ꯁꯤ ꯂꯣꯏꯗꯕ ꯑꯩꯁꯦ ꯅꯪꯅ ꯌꯣꯜꯂꯤꯃꯤꯅꯦ ꯅꯠꯇꯦ ꯅꯪꯕꯨ ꯐꯅꯕ ꯍꯥꯏꯔꯤꯕ ꯑꯩꯕꯨ ꯀꯨꯂꯤ ꯁꯨꯡꯕ ꯑꯄꯤꯛꯄꯒ ꯇꯥꯍꯜꯂꯗꯅ ꯁꯤꯌꯥ ꯊꯞꯇꯤ ꯅꯣ ꯏꯇꯥꯎ ꯑꯩ ꯑꯗꯨ ꯍꯥꯏꯈꯤꯕ ꯂꯩꯇꯦ ꯀꯣ ꯑꯩ ꯆꯤꯟꯁꯤꯅ ꯑꯗꯨ ꯄꯟꯈꯤꯕ ꯀꯩꯁꯨ ꯂꯩꯇꯦ ꯑꯆꯨꯝꯕ ꯋꯥꯗꯣ ꯅꯁꯥꯅ ꯄꯪꯈꯟꯗ ꯈꯟꯖꯜꯂꯒ ꯅꯪ ꯅꯁꯥꯗꯣ ꯁꯥꯎꯍꯟꯒꯅꯨ ꯑꯩꯃ ꯁꯤꯗꯤ ꯀꯩꯅꯣꯝꯅꯤꯅ ꯅꯪꯒ ꯑꯩꯒꯁꯦ ꯆꯥꯎꯕ ꯆꯞ ꯃꯥꯟꯅꯔꯝꯃꯕ ꯅꯪ ꯉꯁꯥꯏ ꯏꯆꯥ ꯆꯥꯔꯝꯅꯤꯀꯣ ꯌꯥꯝ ꯃꯥꯜꯂꯦ ꯃꯥꯃ ꯅꯪ ꯌꯥꯝ ꯃꯥꯜꯂꯦ ꯅꯪ ꯏꯆꯥ ꯆꯥꯔꯦ ꯀꯥꯏꯖꯜꯂꯤ ꯃꯥꯟꯕ ꯃꯥꯟꯗꯕꯒꯤ ꯋꯥ ꯅꯠꯇꯦꯅꯦ ꯀꯨꯔꯨꯄꯇꯤ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯇꯧꯅꯨ ꯐꯠꯇꯦ ꯍꯥꯏꯕꯅꯤ ꯃꯥꯃꯅ ꯅꯨꯡꯁꯤꯗꯕ ꯃꯤꯗꯗꯤ ꯄꯣ ꯂꯦꯞꯄꯨ ꯌꯨꯝ ꯁꯥꯎ ꯍꯥꯏꯗꯨꯅ ꯏꯟꯁꯤꯜꯂꯤ ꯍꯥꯏꯅꯔꯤꯕꯅꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯅꯪ ꯈꯪꯉꯨ ꯅꯠꯇꯦ ꯚꯣꯠ ꯂꯦꯞꯄꯁꯤ ꯐꯥꯒꯤ ꯐꯔꯥꯡꯒꯤ ꯇꯥꯏꯞꯇ ꯑꯗꯨꯗꯤ ꯀꯩꯁꯨ ꯅꯠꯇꯦ ꯀꯣ ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦ ꯅꯪꯗꯤ ꯃꯥꯃ ꯁꯥꯖꯔꯁꯨ ꯃꯥꯃꯗꯤ ꯅꯠꯇꯦꯗꯅ ꯏꯁꯨꯡ ꯏꯃꯥꯟꯅꯕꯅꯤꯗꯅ ꯐꯥꯒꯤ ꯑꯣꯏꯒꯦꯔꯥ ꯑꯁꯦꯡꯕ ꯑꯣꯏꯒꯦꯔꯥ ꯏꯟꯁꯤꯜꯂꯣ ꯑꯩꯉꯣꯟꯗꯗꯤ ꯏꯟꯁꯤꯜꯂꯣ ꯚꯣꯠ ꯂꯦꯞꯄꯣꯅ ꯑꯩ ꯚꯣꯠ ꯌꯥꯝ ꯂꯦꯞꯅꯤꯡꯕꯩ ꯋꯥꯅꯤ ꯀꯣ 인실로이 까이쇼 낭만도 볼리프 하이드나 아이 까리쇼 인실로이네 볼리프부 파기기 타입다 이루어지는 뭐 낭만들이 동그랗게 내나보니 아이 까리쇼 인실로이 볼리프부 파기다우나 파기 오이게나 생보 오이게나 거기 볼 랩뿐이나 간가버니는 랩뿐이 와 로이래 아이는 칼리버 와 칼지도 낭냥 티나 무카이라노 거 티나 무카이라노 얌 사티베이 모니네고 아이는 무카이 펄럭 버기니 낭나 무카이 무사다 이시나 마니 낭시 얌 사티베이 모니네고 볼레뽀뽀 파기다우나 낭디 스콘다수 볼레피 따키드라바 콜레스다수 볼레피 따라키드라바 아이세 aduga nangna paisa kayam pairadana naran kayam pairadana direct election general election de bole ko ni haribu paisa kayam pairage naran kayam lerge namgo iran level itaba khodi ngasigi nogi pop up city gi khodi mogi rise up foundation gi mogi awareness campaign do adu yaw badagi khodi bole pani na khangrab aduna nang ming do haipa ko wina haipa diam sarano haipa ko haipa sarano
เอ้ย ฮะเรฮะเร Aduna kana. เอ้ยไอ้เป็นชาวนี่เฮ้ยไรแท้ Ipongi oda sok ni. มาเนี่ยให้ป้าชาวเมื่อกี้ว่าเนี่ยตีเนี่ยยายเผานั่งเชยยายเผาเกาเรนนั่งนั่งตัวรูบุคุติมันตะปุ่นมักยายเผาเนี่ยให้ไปตัวเลยเตี้ยกูมาดูเนี่ยนั่งเนี่ยยันเตาให้จีนี่พอบัมสิตีเนี่ยสิลิปโปรแกรมโตไอ้เนี่ยเราปูรูบกี้ไอ้ช่วยเป็นกูไอ้ลาเล่ Mogi pop-up city do yau butu do ki nang soi pani sini ne. มานี่ช่วยเป็นนั่งปูรูบกี้ไอ้เนี่ยช่วยเป็นกู Kamain soi diba, kamain chalu jano. Bayam punama po taram no siya pagaloy na da programa siya. How do siya ke?